ngase phongkiba tungan tungan ba manipuri sifung singam sum thokiba thawdo thoksing digi maruibi ipauk sing khongo sarga manipur top channel ki maike digi miam da thamsigi ahanba da pokna pham pauk si digi loko sarga luhongbagi gari digi ta dun nupi sire ngase ayuk pung taruk makhai ram ta da none police station gi manuk sana laiba St Joseph Catholic Church kumzi 3 manak truck shaktiman ma digi ta da nupi sire Laikidarabi nupi edu KP the one liu say nifuguni pon mapuroiba gai khang hoi mai kawi KP dim the one liu yauna mi kya garirong village lorang nungang du hongba ma yauna wi gari edu tonglaga satpada laibak thiba thawdo du thokhiban hari nune PI shi the emergency service laitabadagi solaba nupi edu imphal tamna pukhatpada lambi da laikidabani hari atopa pawman ising liter lising amadu lupa sangwa dagini satukta lainare Government tanker sing tharag ising phangangani haikibadu kadai kadai de phangalibagi haina hangarakli isingi maruiba source oiriba turil kya kangsilakpan maramoiraga hauju water supply scheme sing ising people lepkhibadagi impal gi mapham yamata lanai tanker satliba singdagi ising liter lising amada lupa sangwa dagni satruk phawgi sangda lairaga sisinari ngasidagi tha amarongi mamangna manipur government ki mekedigi miyamni ising phangdabagi awaba mamayonari basi leihandanaba numinini humni gi manungda impal east ki singkhai singda sagalibu water supply scheme asigi pipeline sing tingba luisilaga pumping station singda ising yohonduna miyamni ising phangalagani haikiba loinana water tanker sing ising phangdabagi awaba mayonari bi impal gi tungan tungan mafam singda water tanker sing thaduna ising pigani haikibadu kadai kadai da piribagi haina miyamna hangnarakli water supply scheme kaya amagi ising gi source oriba mapungoiba turel singda ising lesilaktabana maramoiraga Impal gi mafam ayambada tuti gi ising piba lepkhre adubu tangai phadana ising di sejinadaba yadabana maramoiraga lanai oina water tanker oina satliba singdigi ising leiraga sejinarakli haukiba numit kharani gi mamangda lanai tanker singni ising liter lising amada lupa sani dagina sahum phawgi sangna yolame adubu ngasi ngarang sidadi lanai tanker singi isingi mamal sesu wangat khrairi Haujuk lanai tanker singdigi ising liter lising amada lupa songa dagina satruk phawgi sangda lainare apik pe imung amana sayol amada yamdrabri ising liter lising ani gi sangda siznari maramaduna haujuk imung amana sayol amagi oina ising laibada lupa lising amadagina lising amaga sani phawgi sangda sading tawri masina kanagumba laita lairagi imung amadadi yamna awaba mamayukna bahaibadu oiri porompat tauthong thongju Kongmana singba mafam kyara turelgi ising sing lanai oina treatment tawraga tanker singna yonana ba pirambado haujuk turelgi ising kangshilakpa sidigi ising piba ngamdre hari haujuk porompat ki mafam khara turelgi ising treatment tawraga lanai tanker singdi ising pibigi thabak tawri hana lanai yoina tawriba water treatment tawriba singna ising liter lising ani da lupa sama lawrambado haujukti lupa samrigi sangda lawkhra hari miyamna hangnaraglibu wafamdi lanai oina ising treatment tawriba sing amadi lanai oina water tanker oina satliba singa sina miyamdagi lawningbi isingi mama lawriba sida yengsinbinaba government ki oiba authority amata leitabra haibisni government ki mekedigi karigumba amata yengsinba tawdana miyamdagi lawningba senfam lawriba si regulation ama mari lenaba authority na semlaga yengsilagadi leita laira kiyagi kanabas oigani haina haibu wafam maiki kiyadagi thamlakli Haukiba Janawari Thagi Thakhaida PHED Minister L. Susindro Iyai Mamaitaina helicopter tongduna state asigi singi district khara popi thabana maramoiraga singmai punamak pung kokokre masina torel singdi ising lehendana bagi maram amane hain phongdokhibasu lekre minister na maki khongser adugi matungda imphal manugi ising phangdabi awabas khara da oirabus konana ba singkai singi water supply ri pugada pipeline sing atupa matamda loisilaga Pumsing station sing the Yohana Bohonaragani Haina Fondo Kibene, Ising Pangdabiki Awaba, Nariba Impali Tuanba, Mapam sing the water tanker sing Tadunamiam, the Ising Liam the Pangani, High Hibisingadu, Kadai Pawatapakto onto Pirabaki, Hines to one make a caddy hangnarkli, Amarumda, Hausu Honglakliba Aying Sagi sang, Sinamaram Verga, Nungzu Nung Sagi sang, Suyam, a Hongbakayama Lakli. ICAR Indian Council of Agricultural Research Lampel Party ki phangbu report ki matungina January thada tagadaba normal oibas nongi sangsi millimeter 12.8 ni adubu sai sigi haukiba January tha sina asida nong marik ama phawba takidi aduga February tha gi oina tagadaba nongi sangsi millimeter 38.8 ni
अदुबु फेब्रुवारी की थकाई संगसिलक्लबा फावबदा नोंग मरिक अमा फावब ताद्रि हाइदि इंडिया मेट्रोलॉजिकल डिपार्टमेंट रीजनल्स मेट्रोलॉजिकल सेंटर गुवाहाटी फेब्रुवारी तरह हुंदोय पिरखिबा डिस्ट्रिक्ट वाइज वेदर फोरकास्ट की मतुंग इन स्टेट असि डिस्ट्रिक्ट तरह तरुक मक्ता फेब्रुवारी तरह तेरे फावबा ड्राई वेदर ओइरब याय हैना फोरकास्ट तौरी मरम अदुना करिगुंबा नोंग असिना नुमित खरने असिगी मनुंग तरक्तब थोलगदी मियामने इसिंग फंगदबगी अवाबा महेन हेना मयोगनरक याबगी फिवम लैबना मरि लेनब गवर्नमेंट हाउसिंग इसिंग फंगदबगी अवाबा मयोगनरिब मफमसिंगदा अरैब सोर्सदगी इसिंग फंगनबगी थबक हेना यांगसिन हनब संगी हैब वाफमसु मियामना फोंदोकनरकली मखासा थरक पोइना सनालेबा पॉक्सीदिगे तो पाव खरा नमो डोनर की सेंथंग मखारा पैकेट स्कीम सिंग यूनियन मिनिस्टर ने रिव्यू तोखरे किशन रेडी मिनिस्ट्री दगी थदखिब सेंफम सिजनब ngamhaudrabadi matam san halakadabani Ministry of Department of Northeastern Region की तोंगान स्कीम सिंगी मखादा सेनबा से इंग्लिश सिंगनी का कुनगनी थोइदगिना कुनगुमदोय मसुम इंग्लिश सिंगनी का कुनगुमदोयदगिना कुनगमरी गोइना सैंक्शन तौनब थगलखिबा प्रोजेक्ट सिंगी DPR सिंग यूनियन मिनिस्टर ऑफ डोनर टूरिज्म एंड कल्चर जी किशन रेड्डी ना रिव्यू तोखिबा लोइना अवांगपो स्टेट सिंगा सेंट्रल नोडल एजेंसी CNA 16th of फन फ्लो की कांगलोन गांग सनबा मसुम चखो थोरांगी दमक थादखिबा सेनफम सिंग सिजन हाउदब यावरबदी मतम साना CNA अकाउंट हलकनब मिनिस्टर स्टेट सिंग खनख्रे यूनियन मिनिस्टर ngasi awang puki state mari manipur assam arunachal pradesh amasum mizoram gi minister sing wari otai sanaki han agency ki pawman haidi ready na senba sai english sing ani ga kungani thoidagina kungo humdo gi budget expenditure gi matang da wafam sing khanabaga loinana ministry of donor quality proposal sing pikhalakpagidam state lengak sing bu thakat pafungdoki यूनियन मिनिस्टर न मखाताना मथौ तरक्प मतम स्टेट सिंगबु मतेंग पांगनबा मसुम ई पाव फावदो फावजिन तौबु यानब स्टेट सिंगदा मिनिस्ट्री ऑफ डोनर की फील्ड टेक्निकल स्टेट यूनिट सिंग लिखख्रे मिनिस्टर न मखाताना हाई स्टेट सिंगना बजेट की थादरिबा सेनफम अदु सादा साम सिजनना बखनगतबने मिनिस्ट्री ऑफ डोनर की तोंगान स्कीम सिंगी मखादा सेनबा से इंग्लिश सिंगनी का कुनगनी थोइदगिना कुनगो हमदोय मसुम इंग्लिश सिंगनी का कुनगो हमदोयदगिना कुनगा मरिदा सैंक्शन तौबिनबा थगलखिबा DPR सिंग अदुगी ओइरिबा फिबमसु रिव्यू तोखि पाइखलिबा प्रोजेक्ट सिंगी खोंगजेल हेना यांगसिननबा नंका खुदिमक्ता पाव फावदोकननबसु स्टेट लेंगा अमसुम डोनर मिनिस्ट्री के ऑफिशियल सिंगदा मिनिस्टरना खंगखि किशन रेड्डी ना पंगतोकदोरिबो ग्लोबल इन्वेस्टमेंट समिट असिगी मतंगदसु वरी सानबगा लोइनना मापुंग फाना मतेंग पांगनबा खनखि असिगुम्बा समिट असिना अवांगपु स्टेट सिंगदा लैरिबा पोटेंशियल सिंग असि इन्वेस्टर सिंगदा उथोक्तुना खंगनबगी खुदोंचाबा अमा पीरगनी अमसुम सेक्टर कयादा लैरिबा खुदोंचाबा सिंग उथोकनबा तंजा फंगलगने हेना मागना मखा ताखि मिफम अदुगी मतंगदा चीफ मिनिस्टर नंगथोंबम बेरेना हाय ngasi चीफ मिनिस्टर सेक्रेटरीट यूनियन मिनिस्टर ऑफ डोनर टूरिज्म जी किशन रेड्डी गा वीडियो कॉन्फ्रेंसिंग की खुथांगदा मिफम बांगथोखि मिफम अदु तोंगान मसको थोरांगी प्रोजेक्ट सिंग पेखटपा कनेक्टिविटीज ट्रैवल्स अमसुम टूरिज्म लोइनना G20 समिट की मणिपुर पांगथोकदोरिबा थौरम सिंगी सेम सारिबा सिंग सिंग मतंगदा वफम सिंग खननबगी खुदोंचाबा फंखि हाइरेना पाउसना फुंदुरकली मखासा थरक पोइना तो परफॉर्मना लैंगाकना अइबोइना थाजबा पीद्रिबा फावबा थबक लेपगी खोंजंग मखाताना सथकिगनी डॉक्टर सिंह ऑल मणिपुर हेल्थ सर्विसेज डॉक्टर्स एसोसिएशंस AMHSDA की लिसिंग मखारा मणिपुर लेंगा की डॉक्टर सिंह तोंगान डिमांड सिंग तौरदुना ngaraangdagi थबक लेपगी खोंजंग सथरकलिबासी मखोइगी डिमांड सिंग अदु पीरगने हाना लैंगाकना अइबोइना पीद्रिबा फावबा खोंजंग मखा सथकिगने हाइदि एसोसिएशन की जनरल सेक्रेटरी लोली पी माउन पॉक्सी फोंदोरपगी मतुंगिना डॉक्टर सिंह तालिब डिमांड असि मरम चाइ अथुब मतम पिथोकनबा होटनरगनी हाइना लैंगाना क्यारक हन्ना थाजबा पिख्रबजु हौजु फाव थबक तो ओंथोपिदना लैदि मरम असिना एसोसिएशन की मैकेदिगी लैंगाना सिनहाय ओइना फोंदोरक्लिबसिंग अदुदा थाजबा लैथ्रे मरम असिना टोटल शटडाउन की स्ट्राइक असि अइबोइना थाजबा पिद्रिबा फाव मखा सथकिगनी खोंजंग असि मणिपुर की डिस्ट्रिक्ट सिन थुंगना मापुंग फाना संगसिली अदुमैनमक रिम्स अमदि जिनिम्स तदि खोंजंग असिना कोनसिंदे अतै अतोप डिस्ट्रिक्ट हॉस्पिटल प्राइमरी हेल्थ सेंटर प्राइमरी हेल्थ सब सेंटर अमदि कम्युनिटी हेल्थ सब सेंटर सिंग मापुंग फाना सथरि खोंजंग असि सिंगी डिस्ट्रिक्ट सिंगदना हेना माय पाकना संगसिली एसोसिएशन असिना खोंजंग असि संगसिनबा मतमदा मियामदा खुदोंग सादबा क्या मरु मयोगनै हाइबा खंगी अदुबु ममांग थक्तगी हौना ब्लैक बेस थेटपा वकत मिफम सथबा OPD थबक लेपना चिंग मकल मखा के खोंजंग संगसिनदुना लाकपदा लेगांगना तापिदबदगी तंगाई फदना फिरेब असि लौखिबनि हाइदि
ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯄꯝ ꯔꯟꯖꯟꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯄꯤꯜ ꯇꯧꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯔꯤꯄꯣꯔꯠ ꯊꯥꯒꯠꯂꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ ꯍꯧꯖꯤꯛ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯇ꯭ꯔꯥꯟꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯂꯤꯂꯣꯡꯗꯒꯤ ꯋꯥꯡꯖꯤꯡ ꯐꯥꯎꯕꯗ ꯆꯠꯊꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯝꯕꯤ ꯑꯁꯤꯕꯨ ꯁꯦꯝꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ MSIDCLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯄ꯭ꯔꯣꯕꯤꯖꯅꯦꯜ ꯀꯝꯄ꯭ꯂꯤꯁꯟ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯒꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯂꯦꯞꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀ꯭ꯌꯥꯝ ꯁꯤꯐꯥꯏꯗꯒꯤ ꯅꯣꯡꯊꯣꯡꯕꯝ ꯔꯃꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯏꯕꯗꯤ ꯂꯤꯂꯣꯡ ꯋꯥꯏꯊꯧ ꯀ꯭ꯌꯥꯝ ꯕꯥꯕꯨ ꯕꯖꯥꯔ ꯊꯧꯕꯥꯜ ꯕꯖꯥꯔ ꯈꯥꯡꯉꯕꯣꯛ ꯕꯖꯥꯔ ꯋꯥꯡꯖꯤꯡ ꯕꯖꯥꯔꯒꯤ ꯑꯦꯔꯤꯌꯥꯗ ꯇ꯭ꯔꯥꯟꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯣꯗ ꯗꯤꯚꯥꯏꯗꯔꯒꯤ ꯑꯣꯄꯅꯤꯡ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯗꯕ ꯃꯤꯌꯥꯝꯒ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯀꯌꯥ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗꯕ ꯃꯤ ꯌꯥꯝꯅ ꯇꯤꯟꯕ ꯕꯖꯥꯔ ꯑꯦꯔꯤꯌꯥꯗ ꯐ꯭ꯂꯥꯏꯑꯣꯚꯔ ꯕ꯭ꯔꯤꯖ ꯁꯥꯒꯅꯤ ꯍꯥꯏꯔꯒ ꯁꯥꯗꯕ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯁꯦꯝꯂꯤꯕ ꯗ꯭ꯔꯦꯟꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯕ PHEDꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯅꯕ ꯇꯤꯡꯂꯤꯕ ꯄꯥꯏꯞꯁꯤꯡ ꯍꯥꯏꯋꯦꯒꯤ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯕ ꯑꯗꯨ ꯂꯧꯊꯣꯛꯄꯤꯗꯕ ꯂꯝꯕꯤ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯁꯥꯒꯗꯕ permanent RCC culvert sabagi mihutta temporary ring culvert hapsinba amasung permanent onthokpa siguma mawong maril taadab kya leina amadi khangna thabak suba lepagi thawong amasa tharakliba si lenga ki mari lenaba higher authority numi yeng sangbiyo hairi atopa pawmana Mumbai da maki Ahanba Flight tonglaklaga thongdagi thauri yalaga sikre Chhattisgarh ki masagi sai kungani pan surubnu pa mana Luhongbagi Ayuk Mumbai da Kurla railway station ki mapanda leba thong amadagi thauri yalaga masa matumda sijakrai na mafam sigi police official amana phongdokre Lakshmi Saitram Yadav ko miyoiduna phimana thong adugi nakandagi masamak thauri yanki maki makuta phongki suicide note aduna maki aroiba aningbadi aeroplane ama ubani haiki maram adudagi mahna numaiju numita Mumbai da landing taraki madu metropolis aduda mahaki ahanba khongsani haina police naiki magna magi punsi matomta luisinjakiba kari maramgi no haibadu khangdri amasum makhata ba investigation sathari haina Sunabati police station official aduna sohaki makhasa tharak point hoyelan pawdige topa maroi bi pausung mumyamna thamjagi UG ani ki haksang phangle Thasi ki taragani thuida Manipur gi Kamjong district ka mayunaba Myanmar gi Tamu town gi mafam amada Manipur gi underground organization ama oiramgani thajaba kadar ani gi asi waksang sing makhong mari pan ba gari ama gi manung du phang hari laikhidraba miyoi sing adu jiribam digi kalen allies prem apokpa tomlakan tam su kaksing khuna awang laitu makhong digi khumuksam waksing allies priyo kumar apokpa Rajendra ko miyoi sing oiram bi hari Pausina makhatana haibada makhoi aniga khongbu oimina khibani haiba moredigi ama yauna miyoi anigina mari makhong khangmangamdri hairi makhoi anibu karama miyoi sina karigidamak nomaina kaptuna halamlibano haiba official oina khangmangamkidri loinana makhoi sigi matangda underground organization amatana mari lena buwapam amata phongdorakpasu leikhidri hainasu pausna pali amaromdana Lok Sabha amasum State Assembly mangada Deputy Speaker gi posting hanghanbigi mayokta Supreme Court of wakalakle Leibasi ki Lok Sabha yauna tungan bi state manga ki Legislative Assembly sing Deputy Speaker gi leifam thokpa posting hanghanduna thamle habigi matangda Supreme Court of India ra wakalakre wakat asi masamaksu advocate oiriba Sharikhia Ahmad Kauba petitioner amana Public Interest Litigation PL oina file torakibani Mount Apex Court wakalakpagi matungina leiba asida satnariba constitution na tangai fadana lehenpham thokle haiduna lehenduna lagli deputy speaker gi post asi Lok Sabha gi oina su sahi kharagi mamangdagi hanghanduna thamlagli amasum Lok Sabha khaktana tan Uttar Pradesh Uttarakhand Madhya Pradesh Jharkhand amasum Rajasthan singba state manga da su leifam thokpa deputy speaker gi pham sing asi hanghanduna thamlagle ki Apex Court na ma ki wakat asi ngarang lokhatuna khanakhiba loinana ma ki PIL asida respondent sing oina konsilakliba mari lenaba official miyoi sing matak notice sing issue tawkhre
Apex Court ki maikidigi PIL asigi respondent singda notice sing issue tawkhibada natana Supreme Court na matter asi lokhatuna khanarakpa leba asigi Attorney Generals R Venkataramni desu assist tawnaba direction pikhi loinana issue tawkhiba notice sing asigi pakhom piraknaba khankhibag loinana PIL asigi makhataba wayel tha asigi kunga treta zathanaba court na matam lepkhi petitioner gi maikidigi makhatana court phungdokhibana Deputy Speaker gi pharmacy Constitution ayaba pipa phamni hariba post asibu Lok Sabha masum state singda hanganduna thamlakpa haibisi miyam gi right manganbani maramisna hariba post asi hangduna lairiba singda mentionana ba athupa matamda post asigidama mikhal pangthokna takshin ki hainisu pausna makhatari makhasa tharakpoina harol gi thaudang pauksi digi to papawmana Manipur gi magul lairaba pothok sing GI tek tawduna atopa na matau tama ngamdana ba honarasi Minister Dingo Manipur am hausa dagi laijarakpa magul lairaba pothok kya marang kaina lairi adu pothok sing si GI tek tawbigi sang yamna namely haina Social Welfare Minister Hais Dingo nangasi Hotel Impal pangthukiba North East Enterprises Intellectuals Property Seminars and Showcase ki thoramda athoiba mithunglen oina saruk yara duna phongdokre Magna makhatana hai GI tek tawbuna aikhogi pothok sing adu atopana matau tama ngamdabada natana pothok sing adu gi mapu oibigi sapthok saba phangadoribini masina pothok sing adu Manipur gi mapalda natana mirei bak fawba yonbada hena khudong sangadoribini Women's Empowerment gi matangna palladuna minister na hai Manipur da nupi sing mungalingi matamdagi hauna adumak shakti piduna lakli khunai gi oiba thabak thoram kya da nupi sing sawroba thaudang loduna lakli State asigi sel tungi pibam phagat hanana bo hona badasu nupi sing sawroba thaudang lorakli badugi mayek laraba khudamdi ima kaithel asina sakini thawramadur urkhul gi MLA Ramoiba Eswami Datta Abaruwa General Secretary Srimanta Sankar Mission Sri Ashni Kumar Moirangthem Chairman LDA Minister Jones Williams Kevika Intellectual Property Councillors for Saurasia Amadi MS Hanjabam Subra Devi amasam Chairperson Organizing Committee USPTO Seminar na singba maruweba miyoy kya na sarug yakhen su paus na makatana phongdorakli Makasa tharakpo oina Isel Express te ke topa maruwebi paus sum mayam na thamjage TV discussion amagi matungda Congress na mathang etek sa tharakpa se lebak thibani lenga na wa matangang na tumina lesinbi gi maram karino megasundra Manipur da lairibi TV channel amagi discussion na Congress amadi BJP gi mihut singna wai khara ngang masakna ba laikhraba matungda Congress da series of attacks sa tharakli bes yamna lebak thibani thaudok sing asigi matangna police na amadi lenga sina wapam amata haidana lairibi sigi maram kari gi no haina Manipur Pradesh Congress Committee MPCC gi President K Mega Chandrana hangrakli TV discussion aduda Congress ki oina saruk yakhiba Manipur Pradesh Youth Congress Committee ki President Popular gi mabuk laikhidabada MPCC gi lusing satuna awabra saruk yaraba matungda wafam sing pawmisna phungdokhibani magna makha taratuna hai tha sigi nipan BJP gi Suresh Kumar amadi Congress ki Popular TV channel amagi discussion wai karangana khibegi discussion loirakpada BJP gi youth singna Popular attack torokhiba laibadagi police na mayum phawba thilakhiba lakhi amasum mathangi numit BJP gi Suresh Kumar yauna miyoyani sakhangdaba singna furambagi thaudok lakhi thaudo adu Popular chene habigi wafam lakpadigi police na Popular gi yumda lal sanglakpagi mawong da satharamba thaudo adu na maramoiduna Popular gi mabo gyan mangduna lakhibadigi ngarang numidang laikhidabani pauksi tabadigi CLP leader yauna ngasi awaba phungdokpa saruk yabani thaudo asigi matungdagi Congress office ta leptana attack kya sa tharakpagi mathakta party asigi wangang loi Nareshwar Goswami mayum phawbu numai kapsingduna landaraki ngasidi mishi mina phawbu yaure lainga na ngasi phawbu tumina yengduna lairibigi maram karigi no haibisi asabu hanga moidi nakala marunda Suresh Kumar Purambigi thaudo dugi matana Popular sene haidibadu kadai phawbu summi sumde police na khanglabani thaudo adu tha asigi numidang pung 8:35 rom taba matamda thokibani Police report phangmana numidangi pung 8:30 dani haina police na phungduraki matamadu da Popular di mayumda lai haibisi video footage ta mek sing yauri video footage adu su police na lauduna yengwada Popular yumda lai khangkrabani madu da Popular da CNI haina case lokhalibasi loiri haina lobu yarabani Suresh Kumar na Popular CNI hairagi hekta mara lairi haibi yabanati miyema bu hekta puramba haibisi Congress na sukandem tawi
CLP gi lusingba amasung hanagi CM Okram Ibobinasu wafam kya phongdorakhi Atopa pawmana Sinagi Zenjiang Tibet ngam khailana US ki belun pasilakre Sinana section wa phongdokre Sinagi Zenjiang amasung Tibet region gi mathakta US ki belun sing high altitude ta pasilakre masigi mayokta maikaidigi sab pakhum pigani haibing section wa phongdorakre ngasi Sinagi maikaidigi phongdorakpu wa pamama hai sayola sigi angan masarukta US ki belun sing Sinagi air space ta mangjona permission lawba tawdana pasilakhibani English singaniga kungani thugi me thagi angan masarukta hauzik phawd belun tarawa hena pasilakre haina phongdorakli China ki foreign ministry ki spokesman Wang Wen bin phongdorakpada pasilakli be US ki belun singasina prithvi gi akoibida sinthuna paiduna satpa belun hairi Wang na ngasi Delhi briefing amada phongdorakpada Chinese authority gi mari lenaba approval yauduna ain kaina Sinagi territorial airspace da US ki belunna tara hena pasilaki wafam asigi mayokta US ki White House na yaning da bi wafam phongdorakre thaudo si tha asigi angan masarukta US ki South Carolina coast da US ki military na Sinagi spy belun ni haina singnaba belunama kap thabigi chayena bu wafam sing phongdokna raglinge gi tanjara thokibani Sinagi maikaidigi US na kapthakiba belun adu civiliana research patient belun ama adugi matangda Washington na ka henba wafam phongdokhibani hairi Wang na makata na phongdokhibida Sinagi belun kapthakiba du United States na makhogi lanmi sing aran mamon sijnabani maram zadana Sinagi company amadi institution khara ain gi wang da US na sanction thamjinna ba pannamda ka henba wafam sing phongdorakhibani haina wang na makata rakli US ki belun Sinagi ning tamba laingak liba laingak na shibu thawai woi daba mawongda paislakiba sigi mayukta sapsa na Sinana wareb lawduna thokiba thawdo sigi mayukta sapsa ba khongthang lokhatkani haiba wafam makhata na phongdorakli atopa pawmana cyclone Gabrielle gi matungda New Zealand akan ba yuar hakre kharagi mamangdagi New Zealand akan ma nong nungsit pu cyclone lakraba matung ngasi leba sigi konung Wellington da akan ba yuar hakre Mapamadura labor muation Kangaudana buildings in Niglakpada Mipaiba Madi Akiba Punakre Fundonakli US Geological Survey na Fundorapada Yuaradu magnitude 5.7 gisang haki Masigi epicenter na leba Sigimaru eba island anigi marakta Laibak ki Street Toki New Zealand Service Defense Agency ki mekedi Fundorapada Ngasi Hakyu Yuaradu ki magnitude 6.0 ki Madugi epicenter na leba sigi kunung ki awang nung suklom da kilometer yang khairum sa laga leba para purumuda kilometer yang khai kitre lu thapa mafam doi ki yoaduna maramoiduna leba sigi awang thangba island na park san niki thaudo du gi matungna haujuk phabi oina mang takpa madi te kai bi report laktri luinana tsunami gi warning su phungdorakli mafamadura leba muation pirakpa report amada yoaradu second taradagi kunlong gi sang na kana niki Yuaraduna asobu truck ama on bigi matogumna laimai nikhanki haina phongdorakli atopa pawgi likuna mana Yuaraduna maramoiduna leba asigi awang thangba island hanana akan cyclone Gabrielle na paktaknana naikhairam laba maphamadu da miyoi mari sian khre amadi paksana amangda thon khre habu waphamsu phongdorakre ri oirakliba mawong sida leba asigi civil defense agency na leba asigi miyamda hauji oiriba thawong singa si yamna mipainingai oiba matamadu oiri Leba sigi mipung khudingmakna masa-masagi amadi maki akoibida leiriba miyam singinamak sectionaba mathau tare haina phongdorakhrenasu pausna makhatari loisilakpoina to papawmana tungi mirol gidama hagolagliba naha rules industrial revolution tobu mathau tare rasna leba sigi naha oiriba miyesina tungda lakadaba mirol singidama yenglaga industrial revolution ama purak patangai fadaba leire thawrang asigidama hagolagliba naha kyana Anaubu wakalun sijinaduna anaubu potokya potokadabani haina nahasingi pungning thogatpa wafamsing Union Defense Minister Rajnath Singhana phongdokre wafamsing asi Bengaluru gi Aero India ra pangthokpa manhan 2023 gi thoramda mantrina phongdokhibani Defense Minister na makhatana phongdokhibada lakadaba sei kunga manga gi manungda India na setmilon da khwaidi gi mangjil thaba laiba ama oibaga loinana malemi goina science and technology da superpower country ama oinaba honagadabani Hauzik pangthokliba manhat 2023 ki thoram simak defense startup ecosystem gi hena sakot gi khongsan amani defense amadi aerospace ecosystem ani kusamnaduna manhan platform gi makhada laiba asigi Ministry of Micro
small and medium enterprises academia amadi investor masing yamna tholakpa ngamlagani haiba wafam su rasna na phongdoki adu hausi kuina di miam pau si matang sa lusinjarage masum miam puna no update ngamina si